ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯊꯣꯏꯕ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯄꯣꯠꯂꯝꯁꯨ ꯂꯩꯁꯤꯜꯂꯛꯂꯝꯗꯦ꯫ ꯃꯈꯨꯠꯇ ꯁꯦꯜꯁꯨ ꯑꯃꯠꯇ ꯄꯥꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯤ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯑꯆꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯇꯨꯅ ꯊꯕꯛ ꯑꯃꯇꯪꯗꯤ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯆꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯌꯥ ꯆꯪꯗꯨꯅ, ꯈꯣꯡꯎꯞ ꯌꯥꯗꯕꯒ ꯂꯩꯕꯤꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯑꯩ ꯁꯦꯝꯖꯒꯦ꯫ ꯈꯣꯡꯎꯞ ꯌꯥꯗꯕꯒ ꯂꯩꯕꯤꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯑꯩ ꯁꯦꯝꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯈꯣꯡꯎꯞ ꯌꯥꯗꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯏꯕꯕꯨ ꯁꯦꯝꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯈꯔ ꯈꯔ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯒꯙꯥ ꯑꯃꯈꯛ ꯂꯩꯕ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯕꯅ ꯎꯃꯪ ꯑꯃ ꯐꯥꯎꯔꯒ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯤꯅꯔꯕ ꯍꯨꯔꯥꯟꯕ 5ꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯃꯁꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅꯤꯅꯦ꯫ ꯑꯩꯒꯤ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯈꯔꯁꯦ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯒꯙꯥ ꯑꯁꯤꯗ ꯍꯦꯛꯇ ꯌꯦꯞꯁꯤꯜꯂꯒ ꯂꯣꯠꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯒꯙꯥ ꯑꯗꯨꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯃꯔꯛꯇ ꯄꯩꯁꯥ ꯈꯔ ꯌꯦꯞꯁꯤꯜꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯅꯨꯄꯥ, ꯅꯪꯉꯣꯜꯗ ꯌꯥꯎꯕ ꯁꯤꯜ ꯄꯨꯝꯕ ꯄꯨꯊꯣꯔꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯀꯅꯤ"꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕ ꯈꯣꯡꯎꯞ ꯐꯣꯠꯄ ꯅꯨꯄꯥꯅꯤ꯫ ꯑꯩꯉꯣꯟꯗ ꯁꯦꯜꯗꯤ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯒꯙꯥ ꯑꯗꯨꯅ ꯂꯦꯡꯂꯛꯄꯗ ꯉꯁꯥꯏ ꯌꯦꯞꯁꯤꯟꯈꯤꯕ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯂꯕꯀꯣ? ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦꯗꯅ"꯫ ꯂꯧꯁꯤꯡ ꯂꯩꯔꯕ ꯊꯣꯏꯕꯅ ꯋꯥꯈꯜ ꯑꯃ ꯄꯨꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯄꯩꯁꯥ ꯑꯗꯨ ꯑꯩꯉꯣꯟꯗꯒꯤ ꯅꯠꯇꯦ, ꯃꯁꯤꯗꯤ ꯒꯙꯥ ꯑꯁꯤꯗꯒꯤꯅꯤ꯫ ꯒꯙꯥ ꯑꯁꯦ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯄꯣꯛꯄꯅꯤ"꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯉꯛꯅ, "ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯔ ꯅꯨꯄꯥ"? "ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯁꯨ ꯅꯈꯣꯏꯅ ꯎꯔꯤꯕꯗꯨꯅꯤ"꯫ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯒꯙꯥ ꯑꯁꯦ ꯑꯩꯈꯣꯏ ꯂꯩꯔꯒꯦ"꯫ ꯊꯣꯏꯕꯅ ꯌꯥꯝꯅ ꯋꯥꯕ ꯃꯇꯧ ꯎꯠꯂꯗꯨꯅ, ꯅꯠꯇꯦ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯒꯙꯥ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩ ꯍꯤꯡꯕ ꯉꯝꯖꯔꯤꯕꯅꯤ"꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯋꯥꯐꯝ ꯑꯁꯦ ꯅꯍꯥꯛꯅ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯒꯙꯥ ꯑꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯝꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯒꯙꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯁꯤꯟꯗꯨꯅ ꯄꯩꯁꯥ ꯄꯣꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯂꯩꯇꯕ ꯈꯣꯡꯎꯞ ꯐꯣꯠꯄ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯂꯥꯛꯂꯤꯕꯗꯨ ꯊꯣꯏꯕꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ, ꯑꯩ ꯉꯁꯤꯗꯤ ꯄꯥꯝꯕꯩ ꯑꯃꯒ ꯁꯤꯖꯤꯟꯅꯒꯦ꯫ ꯑꯩ ꯃꯅꯤꯡꯗ ꯂꯣꯠꯂꯒ ꯂꯩꯔꯒꯦ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯍꯪꯂꯛꯂꯕꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ ꯍꯥꯏꯗꯅ ꯅꯪꯅ ꯈꯨꯝꯃꯨ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯔꯨꯁꯣ ꯍꯥꯏꯖꯤꯜꯂꯒ ꯊꯥꯔꯛꯑꯣ"꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯊꯣꯏꯕꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯤ, ꯈꯣꯡꯎꯞ ꯐꯣꯠꯄ ꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯂꯩꯔꯕꯗꯤ ꯁꯠ ꯀꯧꯊꯣꯔꯛꯎ"꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯃꯍꯥꯛꯇꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯌꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯤ ꯊꯥꯔꯒ ꯀꯧꯍꯟꯖꯔꯨꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯨꯏ ꯑꯗꯨꯗ ꯊꯣꯏꯕꯕꯨ ꯀꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ,
नुपꯤ असिसु महाकी नुपागा चप मानैदना ओइदबा ngang ba adubu yengsi hui asina tasengna kaurapra haibadu ngaihak leiraba matungda thoiba do paraprap lakladuna mahaki nupi da hanglaklami a kaidaure nupiya nangna hui tharaklaga aibu kauraklibade huran basing aduna tumin tumin asumna hainarami masigi hui ase aikhoida leirabadi aikhoigi thabak kayada sijinnaba yaragani aduna aikhoina masibu leiduna thamlabadi aikhoida yamna kanagani masi aikhoina purasi huran basing aduna thoibada onsiladuna asumna harai a sumdawani maruk ki hui ase aikhoi leizarage masi aikhoida piro thoibagi nupina yamna pakhatna pamuna asumna haiklami a tada adumna haibigano aikhoigidi masigi huisigi matengna hingzaribani masi dangdi thambiramo tada huranba amana amu hairami madugedi karimata wabigano ibema aikhoina masigi damak sana khawjau ama pizagi asumna huranba singaduna thoibada sana khawjau amaga amu piraduna hui adumu puduna chatkirami mathangi numitta huranba singadugi makok oiriba nupa adugi mayumda hui adu thamlami huranba aduna macha nupida asumna hairami bema ipa thabak amata sathoklukige horene mina aibu unaba laklabadi hui asi tharaktuna aibu kawala haluko ngaihak leiraba matungda nupa amana huranba adubu unaba laklami marup pulai kidabro tanja aduda macha nupi paraprap tholakduna aikoi pabungdi thaba ama jathokhiye ai kawhaluge ngehakta ngaibiyu asumna angang aduna hui adubu mapabu kawruso hairaga thaduklami adubu hui adudi thoibagi mayumda oina senkhirami mathangi numitta huranba aduna thoibagi mayumda laklami aduga thoibada asumna hairaklami thoiba yamna thuna amukta tholao thoibana kaidaure maro hui adu sida laknambra thoibana lakle maru saubigano hui ase maru hoiga matam khara loinaraga maru hoibu mahaki mapuni haibado amuktang khanghanbiyo asumna amuk thoibana huranba singda namthak tawduna hui adu amuk pikhirami asumna numit kayani hui asibu huranba sing adugi yumda sinduna thamlami adubu makhoina hui asibu hek sijinnage tawbaga thoibagi yumda hekta chenkhirami huranba sing adu yamna sawraduna asumna hainarami karisu leitaba khunguk photpa mahakna amukso ikoibu sanaraba ngasidi mahakpu para ama tambidaba yararoi asumna huranba sing aduna thoibabu pharaduna bora amada hapsinduna puraklami huranba sing aduna asumna hainarami nungsa sisu yamna sai wasu yamna ware aduna ne mathakta uriba sanga sida ngihaktang potharu sidana ikoi asumna huranba sing adu thoibabu thamlamduna khara wangkhatna leiriba sang amada pothaba chatkirami ngaihak leiraba matungda nupa amana ok khara puduna lakpadu thoibana bora manungdagi tarami thoibana mi lakpagi makhol tabada wakhal ama puthoraklami thoibana bora manungdagi lakliba nupa adu tanaba asumna hairami thado aibu thadoklo nakhoina hairibado ai yaba ngamlo nupa aduna yamna ngakna sumna hairaklami maru kaidaure marupna bora manungda adumna leiribadi thoibana sumna mu hairaklami makhoina thangnaba khul asida leiriba ningthaugi macha nupibu aiga luhongu hai adubu aina di yadi masina maram oiraga aibu makhoina namdana luhongna basilibani nupa aduna kari haiba maro ningthaugi macha nupiga luhongba haiba marupu ngawrabro aduk phaba thabak adubu yadriba dubo aingonda haibaga oiramlabadi yamna harauna luhongbiga dawribani thoibana mu makha tarai phare marup adudi marup ku oina luhonglo aduna aibu pulibase amukta thadokpiyo asumna thoibabu nupa aduna thadoklami aduga nupa adubu oina bora manungda hapchinduna thamlami
ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯄ ꯑꯣꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯕꯣꯔꯥꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯑꯣꯛꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, "ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ?" ꯊꯣꯏꯕꯅ, "ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯑꯣꯛꯁꯤꯡ ꯑꯁꯤꯅ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯄꯅꯤ." ꯍꯨꯔꯥꯟꯕ ꯑꯗꯨꯅ, "ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ?" ꯊꯣꯏꯕꯅ, "ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯤ ꯌꯨꯝꯗ ꯊꯝꯂꯨꯔꯦ, ꯈꯔꯒ ꯂꯧꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ." ꯍꯨꯔꯥꯟꯕ ꯑꯃꯅ, "ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯇꯥꯛꯑꯣ, ꯅꯪꯒꯤꯅ ꯊ꯭ꯋꯥꯏ ꯀꯟꯕꯤꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯧꯕꯁꯨ ꯌꯥꯔꯣꯏ." ꯊꯣꯏꯕꯅ, "ꯐꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯣ ꯑꯩ ꯇꯥꯛꯆꯔꯒꯦ." ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯃꯐꯝ ꯑꯁꯤꯗꯅꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯃꯔꯨꯞ ꯑꯣꯏꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯐꯪꯅꯕ ꯅꯈꯣꯏꯁꯨ ꯑꯩꯒꯨꯝꯅ ꯕꯣꯔꯥ ꯃꯅꯨꯡꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯕꯣꯔꯥ ꯃꯅꯨꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡ ꯃꯊꯛꯇꯒꯤ ꯀꯥꯎꯊꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯁꯤꯔꯦ ꯇꯥꯕꯗ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯔꯝꯃꯤ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫